ꯅꯨꯡꯁꯤꯁꯦ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯅꯤ ꯅꯨꯡꯁꯤꯕ ꯌꯥꯎꯗ꯭ꯔꯕ ꯑꯔꯦꯝꯕ ꯃꯄꯣꯛꯅꯤ ꯀꯥꯏꯅꯅꯤꯡꯗꯕꯅ ꯑꯩꯒꯤ ꯋꯥꯔꯤꯠꯅꯤ हेलो मैम असी चीज़ें उन्हें इसी से के जोने बा पुखरी नहीं है बा तो अपना फिशरी की तो मैम तौरी कोई सुंदर ने के दोरे बा उदी ने के नो तौरी लो फो थारी लो लिंग लो मने लो उड़दी के नो तौरी है जाम काना दे बा लो जिंदो तीन जाना के दो ना जाम ओई दे हाँ ना दी जाम फरमी लो दम मी लो डिपेंड तौरमी है बा मेन एग्रीकल्चर ना दम पूरा मने मी कराम वो था वक्त ओवर बोझाव ना रमदे only low smile sum tawrami so duna low ka se kyam bhajan leiri du jung pur mak low lei coat ka se chaw chaw na leinari ne ba khoi son hadi hunji ki lanka hai ba jaga siga do hunji ti yong pokri mane fishery ne tawna re low do kana dre hai na maximum hunji pokri chaw chaw ba phanga ni low ngata tawna sorry instead of low mane low fo no pokri chaw chaw ba tawna re fishery gi tamakta fishery da tawradi nga mayam thada re du keno tawri nga se jodi ba adugi kani jong se pokri jing je chaw dra jong ma gi keno mane magi surrounding border da ne mapa na panda keno tawri ba lafu pambi ge su थाने है वो पाम्बी लफू पाम्बी सिगुम्बसु मैम थाई दुना सिनेरी सु जाम फजरबनी केनो तौरे इसिंग चावरे जामना नोंग से कंटिन्यू जुमनगी दने खुलकता इसिंग चावरे पूरा के हाइटरे के फ्लड हाइदो पूरा ओइरे सिसे नोंग अखक इसिंग नोंग अयुक्ते अहिंग चुप चुरकपदा पूरा थुम्मे केनो कसे लबुक कसे पूरा थुम्मे अदुगा केनो तौरिबा के है लबुक चुथो में ना पीबने इसिंग लोई चंगे जगह जिंग एकदम अवस्था लेट्रे तुना तम तम वीडियो से लौरिनी सिमाई बु तो बहना ब्रजिंग पूरा लोरे से खरा तौना अखोइना यूट्यूब ता कसारगी उबद बाय अखोइ सोंदसु तोखले सि सुमाई हानदी जाम सुमाईगा इसिंग चावरम देयाबा सुम नोंग चुरे फरे सुम लेरमी नोंग अमता सुमाई फ्लड दुमाई तौरम दे हुजिकति लेबा कजिंजे मनुंगदा पूरा ड्रेन दुमाई चेंथा खरे लेबा किंग हाइना अस लोरे सि कमाई तौदोइनो खंगदे पूरा तुरेन चेंबद माई तौरे से मीना उबददी पूरा तुरेन माले पात अजोबा हानबुदी असे इसिंग खितंग खितंग लेदो पूरा ओवरफ्लो ने सोंदेदी से पुखरी नेबा पुखरी से जो पुखरी सिना मथंत लेहौरे सोंदा असे खितंग डाउन माने कुतपगी पुखरी सिदि मा लेरे अति साइड साइड की से वांगबगी केनो तोगमदे जुम माने सप्ताह अमगा सुम चु लेरेदी पूरा थुममनी जिसे पुखरी जी पूरा फ्लड होरनी सीनी से तौरिसे करी जगह 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 लफू पाम्बी हो के लोई पतलनी मखोंगदे इसिंग जगना असी जो तौरिसे जो सिनेरी दी जेंगबो फजरे पोती लोई मांगे असी दी पुखरी नि को सोन साइड सु पुखरी नि सोंदे सु पुखरी नि अदुगेगी साइड साइड ना के हाइतरे खोगी पात मचा है दो मीना nga का फानरबदो अदोंदनी है बसी से तो जो साइड साइड लफू मदा थाबनी सिगा तो इसिंग से क्या हम फजना चटखरनो जो से माकी वेव्स से के है तरे माकी इसिंग की धौ से जो से मैम से जेंग बदे नुंगाइरे से क्या हम फजा असिगे की दोरी मोय लबुक ओंद चंग खरे बा असि साइड साइड की चलगा लबुक ओंद चंग खरे लबुक से लौ से हंदक की फरोय स्माइ तोदी लोय इसिंग चंगनी मखोंग जिन से nga si lak rồi kéo ra nga khui chụp nga ấy khổ lực thế nga phải đi jaga không mày à ये पुंडून के मुल्ले से được chị cái thằng bị xử lý đây chị phụ khí chị chị là khơi cả cao cái zoom này chị am lộc khi cái hay ta đây hay group am bị chị sẽ तानी है मोय अमुन ब इमुंग ददी मैम ले अमुन बदी ले रे अदु सुसी से उबदा फजदर दि आदनी से सिनेरी से जो से मैम से एकदम लोर है से इसिंग आता से मरक से मी सिने ने लेपगा तौरी से जो nga सु फारी सिगा जेंग बदी जामना नुंगाइरे अस ना सु जाम फानरे हुजिकी
ꯑꯗꯣ ꯏꯁꯤꯡꯗꯤ ꯂꯣꯏ ꯇꯥꯎꯊꯔꯦ ꯌꯥꯗ꯭ꯔꯦ ꯂꯣꯏ ꯎꯗ꯭ꯔꯦ ꯂꯣꯏ ꯐ꯭ꯂꯥꯠ ꯍꯥꯏꯗꯣ ꯄꯨꯔꯥ ꯑꯣꯏꯔꯦ ꯁꯤꯁꯦ ꯍꯧꯖꯤꯛ ꯁꯦꯞꯇꯦꯝꯕꯔ ꯌꯧꯔꯒꯕꯨ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯁꯤꯁꯦ ꯌꯦꯡꯉꯨ ꯍꯥꯟꯅ ꯄꯨꯔꯥ ꯂꯧꯕꯨꯛ ꯒ꯭ꯔꯤꯅꯔꯤ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤꯅꯤꯁꯦ ꯍꯧꯖꯤꯛꯇꯨ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯃꯥꯜꯂꯦ ꯁꯦ ꯂꯐꯨꯒꯁꯨ ꯂꯣꯏ ꯊꯥꯔꯝꯃꯤꯅꯤ ꯁꯥꯏꯠ ꯁꯥꯏꯠꯇꯁꯦ ꯑꯁ ꯌꯥꯗ꯭ꯔꯦ ꯂꯪꯀꯥ ꯍꯨꯖꯩ ꯌꯥꯗ꯭ꯔꯦ ꯍꯟꯗꯛ ꯄꯨꯔꯥ ꯏꯁꯤꯡ ꯆꯥꯎꯔꯦ ꯃꯤꯁꯤꯡꯁꯦ ꯌꯦꯡꯉꯨ ꯀꯌꯥꯝ ꯃꯈ꯭ꯋꯥꯡ ꯌꯧꯔꯤ ꯌꯦꯡꯉꯨ ꯅꯨꯄꯥꯁꯦ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯃꯥꯏꯁꯦ ꯏꯟ ꯆꯤꯡꯈꯠꯅ ꯀꯩꯅꯣ ꯇꯧꯔꯤ ꯃꯥꯅꯦ ꯉꯥ ꯐꯥꯔꯤꯔ ꯃꯥꯅꯦ ꯃꯥꯏꯁꯦ ꯀꯃꯥꯏ ꯃꯌꯥꯏꯗ ꯆꯠꯂꯤꯅꯣ ꯌꯦꯡꯉꯨꯁꯦ ꯁꯁ ꯐꯦꯟꯁꯤꯡꯁꯨ ꯐꯥꯔꯤꯁꯦ ꯍꯤꯡꯒꯣꯜ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯌꯥꯗ꯭ꯔꯦ ꯐ꯭ꯂꯥꯠ ꯑꯣꯏꯔꯦ ꯀꯩꯅꯣ ꯂꯪꯀꯥ ꯐ꯭ꯂꯥꯠ ꯑꯣꯏꯔꯦ ꯌꯥꯗ꯭ꯔꯦ ꯄꯨꯔꯥ ꯏꯁꯤꯡꯅ ꯍꯥꯟꯅ ꯌꯨꯇ꯭ꯌꯨꯕꯇ ꯃꯤꯒꯤ ꯕ꯭ꯂꯣꯛꯇ ꯌꯦꯡꯕꯗ ꯏꯁꯤꯡ ꯆꯥꯎꯔꯦ ꯍꯥꯏꯅ ꯎꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛ ꯂꯪꯀꯥ ꯍꯣꯖꯥꯏꯗꯁꯨ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯆꯥꯎꯅꯔꯦ ꯄꯨꯔꯥ ꯊꯨꯝꯃꯦ ꯁꯤꯁꯦ ꯁꯤꯅꯔꯤꯁꯤꯗꯤ ꯐꯖꯔꯦ ꯅꯨꯃꯤꯠꯀ ꯊꯣꯛꯅ ꯑꯌꯨꯛ ꯉꯟꯇꯥꯒꯤꯅꯤ ꯁꯤꯅ ꯁꯤ ꯌꯦꯡꯉꯨꯁꯦ ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯁꯤꯁꯦ ꯑꯩꯈꯣꯏꯅꯅꯦ ꯂꯣꯇꯥ ꯀꯧꯔꯤ ꯁꯤꯁꯦ ꯁꯦ ꯄꯥꯟ ꯍꯥꯏꯗꯤ ꯀꯩꯅꯣꯅꯤ ꯄꯥꯟꯒꯤ ꯌꯥꯡꯈꯛ ꯁ꯭ꯇꯦꯝ ꯑꯃꯅꯤ ꯍꯥꯏꯗꯤ ꯃꯁꯥ ꯂꯣꯇꯥ ꯍꯥꯏꯗꯣ ꯀꯧꯔꯤ ꯁꯤꯁꯦ ꯑꯁꯤꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯤꯑꯕ ꯆꯥꯅꯕ ꯑꯁꯤ ꯈꯣꯛꯄꯁꯦ ꯌꯥꯝꯅ ꯋꯥꯏ ꯍꯥꯟꯅ ꯑꯍꯟꯅꯗ ꯈꯣꯛꯑꯝꯃꯤ ꯌꯥꯝ ꯃꯈꯨꯠꯁꯦ ꯍꯥꯀꯠꯆꯩ ꯍꯥꯏꯅ ꯁꯤꯁꯦ ꯈꯣꯛꯄꯁꯦ ꯁꯥꯡ ꯁꯥꯡꯅ ꯈꯣꯛꯀꯗꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝꯃꯕꯅꯤꯅ ꯑꯃꯨꯛꯇ ꯂꯣꯏ ꯆꯥꯕ ꯉꯝꯃꯔꯣꯏꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐ꯭ꯔꯤꯖ ꯂꯩꯅꯔꯕꯅꯤꯅ ꯑꯁꯤꯁꯦ ꯈꯣꯛꯑꯒ ꯃꯀꯨꯁꯦ ꯈꯣꯛꯑꯒ ꯅꯠꯇꯦ ꯈꯣꯛꯑꯒ ꯑꯁꯨꯃꯥꯏ ꯀꯛꯑꯒ ꯆꯦꯗ ꯍꯥꯞꯄꯒ ꯀꯦꯔꯤ ꯕꯦꯒ ꯄꯣꯂꯤꯊꯤꯟ ꯑꯃꯗ ꯌꯣꯝꯃꯒ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯤꯟꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯀꯩꯗꯧꯅꯤ ꯑꯁꯤꯁꯦ ꯁꯨꯃꯥꯏ ꯁꯨꯝ ꯃꯄꯥꯟꯗ ꯊꯝꯃꯗꯤ ꯁꯤ ꯄꯣꯠꯁꯦ ꯂꯣꯏ ꯀꯪꯈꯤꯅꯦꯕ ꯁꯤꯁꯦ ꯃꯅꯥ ꯀꯩꯅꯣ ꯂꯣꯇꯥ ꯍꯥꯏꯕ ꯄꯣꯠꯁꯦ ꯂꯣꯏ ꯀꯪꯈꯤꯅꯤ ꯁꯦ ꯄꯥꯟꯒꯤ ꯃꯈꯣꯡꯗꯩ ꯊꯣꯔꯛꯄꯅꯤ ꯁꯤꯁꯦ ꯂꯣꯇꯥ ꯀꯧꯔꯤ ꯑꯗꯨꯅ ꯑꯁꯤꯁꯨ ꯁꯨꯃꯥꯏ ꯄꯨꯔꯛꯅ ꯊꯝꯃꯗꯤ ꯀꯪꯈꯤꯅꯤꯅ ꯑꯁꯨꯃꯥꯏ ꯃꯀꯨ ꯈꯣꯛꯑꯒ ꯑꯁꯨꯃꯥꯏꯅ ꯊꯝꯃꯗꯤ ꯄ꯭ꯔꯤꯖꯥꯕ ꯇꯧ ꯊꯝꯕ ꯌꯥꯏꯑꯕ ꯁꯨꯃꯥꯏꯅ ꯀꯛꯑꯒ ꯃꯀꯨꯁꯦ ꯈꯣꯛꯑꯒ ꯐꯖꯅ ꯁꯥꯡ ꯁꯥꯡꯅꯁꯨ ꯊꯝꯕ ꯌꯥꯏ ꯃꯁꯥ ꯃꯁꯥꯒꯤ ꯑꯄꯥꯝꯕꯅꯤ ꯁꯨꯃꯥꯏꯅ ꯀꯛꯑꯒ ꯃꯀꯛ ꯃꯀꯛ ꯀꯛꯑꯒ ꯌꯣꯝꯁꯤꯜꯂꯒ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯤꯜꯂꯗꯤ ꯑꯣꯈꯥꯛ ꯀꯨꯏꯅ ꯆꯥꯏ ꯁꯤꯁꯦ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯂꯧꯅ ꯆꯥꯕ ꯌꯥꯅꯤ ꯄꯨꯔꯥ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯂꯩꯕꯅꯤ ꯃꯥꯅꯦ ꯃꯥꯗ ꯐ꯭ꯔꯤꯖꯇ ꯊꯝꯃꯗꯤ ꯀꯪꯁꯤꯟꯗꯦꯕ ꯂꯥꯅꯔ ꯄꯦꯄꯔꯅꯔ ꯑꯃꯈꯛ ꯌꯣꯝꯃꯒ ꯑꯗꯣ ꯀꯦꯔꯤ ꯕꯦꯒ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯐ꯭ꯔꯤꯖꯇ ꯁꯨꯝ ꯊꯝꯃꯗꯤ ꯌꯥꯕꯅꯤ ꯁꯤꯁꯦ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯊꯝꯅ ꯆꯥꯏ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯃꯅꯦ ꯃꯁꯥꯏ ꯑꯄꯥꯝꯕ ꯂꯣꯏ ꯆꯥꯏ ꯁꯤꯁꯦ ꯍꯥꯏꯗꯤ ꯉꯥꯔꯤ ꯊꯨꯝꯌꯥꯛꯄꯤ ꯉꯥꯔꯤꯁꯤꯡꯗꯨꯒꯁꯨ ꯆꯥꯏ ꯏꯂꯤꯁꯥ ꯉꯥꯔꯤꯒꯁꯨ ꯆꯥꯏ ꯏꯂꯤꯁꯥ ꯊꯣꯡꯕꯒꯁꯨ ꯍꯥꯞꯅꯩ ꯁꯤꯁꯦ ꯆꯨꯝꯅꯩ ꯉꯥ ꯐ꯭ꯔꯥꯏ ꯇꯧꯔꯒꯁꯨ ꯍꯥꯞꯄꯤ ꯁꯤꯒ ꯃꯁꯥꯏ ꯃꯁꯥꯏ ꯆꯥꯕꯒꯤ ꯁ꯭ꯇꯥꯏꯜ ꯇꯣꯡꯉꯥꯜꯂꯤꯁꯦ ꯃꯤ ꯈꯔꯅ ꯃꯤꯔꯥꯃꯤꯁꯇꯁꯨ ꯆꯥꯏ ꯁꯤꯁꯦ ꯄꯥꯁꯄꯣꯟꯒ ꯍꯥꯞꯄꯒ ꯊꯣꯡꯉꯒ ꯆꯥꯏ ꯑꯗꯨꯅꯤ ꯁꯤ ꯄꯣꯠꯁꯦ ꯂꯣꯇꯥ ꯀꯧꯔꯤ ꯁꯤ ꯊꯝꯃꯗꯤ ꯃꯄꯥꯟꯗ ꯈꯨꯏꯖꯤꯜꯂꯤ ꯑꯗꯨꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯛꯑꯒ ꯊꯝꯃꯤ ꯑꯗꯨꯅꯤ ꯃꯌꯥꯝꯗ ꯑꯩꯅ ꯁꯨꯝ ꯁꯦꯌꯔ ꯇꯧꯅꯤꯡꯉꯤ ꯁꯤꯁꯨ ꯊꯕꯛ ꯑꯃꯈꯛꯅꯤ